ꯃꯩꯇꯩꯁꯤꯡꯒꯤ ꯁꯔꯨꯛꯇꯒꯤ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯄꯤꯐꯝ ꯊꯣꯛꯄ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯅꯣꯔꯊ ꯏꯁꯠ ꯋꯤꯟꯗꯣꯒ ꯑꯈꯟꯅꯅ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯠꯁꯨꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯄꯤ. ꯗꯥꯏꯅꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ 34% ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯣ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯝꯕ ꯅꯠꯇꯦ ꯗꯤꯀ꯭ꯔꯤꯁ ꯏꯟꯀ꯭ꯔꯤꯁ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯦꯛꯁꯇ꯭ꯔꯥ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯃꯩꯇꯩꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯔꯒ ꯍꯪꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ 34% ꯄꯤꯕꯤꯌꯣ ꯍꯥꯏꯕꯅꯦ All Tribal Student Union Manipur ATSUMꯅ ꯀꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯆꯠꯊꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤ ꯃꯣꯔꯦ ꯂꯝꯀꯥ ꯇꯥꯎꯟ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯕꯟ ꯊꯧꯒꯠꯄꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯠꯍꯟꯈꯤꯕꯅꯤ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ ꯕꯟꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯣꯇꯣꯅꯣꯃꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯍꯥꯞꯄꯒꯤ ꯔꯤꯖꯔቬꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯠꯁꯝꯅ ꯀꯧꯈꯤꯕꯅꯤ ꯕꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯇꯤꯚꯤꯒ ꯑꯈꯟꯅꯅ ꯇꯦꯂꯤꯐꯣꯟꯗ ꯑꯠꯁꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯄꯤ. ꯗꯥꯏꯅꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯕꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯐꯨꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯖꯤꯟꯅ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯄꯤꯐꯝ ꯊꯣꯛꯄ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯟꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯀꯃꯥꯏ ꯂꯩ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯇꯧꯔꯛꯄ꯭ꯔꯥ ꯕꯟꯁꯦ ꯀꯃꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯕꯟꯁꯦ ꯑꯩꯈꯣꯏ ꯑꯣꯜ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯖꯅ ꯆꯠꯊꯔꯤ ꯕꯟꯁꯦ ꯑꯗꯣ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯈꯔ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗꯅ ꯍꯦꯟꯅ ꯂꯩ ꯑꯁꯣꯝꯒꯤ ꯁꯥꯏꯗꯇꯒꯤ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯇꯧꯋꯤ ꯏꯀ꯭ꯋꯦꯂꯤ ꯑꯣꯜ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯖꯅ ꯔꯦꯁꯄꯣꯟ ꯇꯧꯋꯤ ꯇꯃꯦꯡꯂꯣꯡ ꯎꯈ꯭ꯔꯨꯜ ꯁꯦꯅꯥꯄꯇꯤ ꯆꯥꯟꯗꯦꯜ ꯆꯨꯔꯆꯥꯟꯄꯨꯔ ꯁꯣ ꯑꯣꯟ ꯑꯣꯜ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯖꯅ ꯍꯧꯖꯤꯛ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗ ꯐꯖꯅ ꯆꯠꯊꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕ꯭ꯔꯥ ꯁꯣꯝꯒꯤ ꯁꯥꯏꯗꯇꯒꯤ ꯑꯦꯅꯤ ꯍꯧꯖꯤꯛ ꯂꯩꯇꯦ ꯃꯤ ꯈꯔꯅ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯈꯔ ꯁꯥꯟꯅꯔꯒ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯦꯝ ꯅꯒꯔ ꯍꯥꯏꯕ ꯃꯣꯔꯦ ꯑꯗꯨ ꯑꯗꯥꯗꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯅꯨꯡꯗ ꯕꯟ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯚꯤꯗꯤꯑꯣ ꯑꯊꯨꯕ ꯃꯅꯨꯡ ꯊꯥꯒꯠꯀꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯑꯇꯦꯟꯕ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯕꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯗꯤꯃꯥꯟꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯇ ꯇꯥꯔꯒꯗꯤ ꯑꯅꯗꯔ ꯁ꯭ꯇꯦꯞꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯞ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯁꯨꯝꯒꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯕꯟ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯅ ꯇꯧꯅꯤꯡꯕ ꯄꯣꯠ ꯅꯠꯇꯦ ꯂꯥꯁ ꯑꯣꯞꯁꯟꯅꯤ ꯕꯟ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯣ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯕꯟ ꯇꯧꯕ ꯍꯥꯏꯁꯦ ꯒꯚꯔꯟꯃꯦꯟꯠꯁꯨ ꯑꯃ ꯑꯣꯏ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯨ ꯑꯋꯥꯕꯅꯤ ꯆꯤꯡꯃꯤꯒꯤꯁꯨ ꯑꯋꯥꯕꯅꯤ ꯑꯗꯨꯕꯨ ꯂꯥꯁ ꯑꯣꯞꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯁꯦ ꯕꯟ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯦ 2005ꯗ ꯖꯤ.ꯑꯣ.ꯄꯤ.ꯇꯤꯅ ꯊꯣꯛꯈꯤꯕꯗ ꯅꯣꯏ ꯃꯤꯗꯤꯌꯥꯗ ꯂꯩꯕꯅꯤ ꯅꯣꯏꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯔꯤꯝꯁꯀꯤ ꯃꯇꯥꯡꯗ 34% ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯂꯤꯌꯔꯤꯇꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯀꯣꯄꯤ ꯅꯣꯏꯗꯁꯨ ꯂꯩꯔꯝꯒꯅꯤ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯑꯣꯏꯅ ꯃꯗꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ again 2022ꯗ ꯑꯃꯨꯛꯀ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊꯅ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ 34% ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯁꯇꯤꯒꯤ ꯃꯁꯤꯒꯤꯗ ꯀ꯭ꯂꯤꯌꯔꯂꯤ ꯃꯦꯟꯁꯟ ꯇꯧꯕꯅꯤ ꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯗꯦꯠ 4ꯗ ꯕꯟ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯨ ꯗꯦꯠ 3ꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯤꯗ ꯕꯥꯏ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯥꯅ ꯀꯧꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯕꯟꯁꯦ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯅꯁꯨ ꯕꯤꯔꯦꯟꯒꯤ ꯗꯥꯏꯔꯦꯛꯁꯟꯅꯁꯨ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯋꯦ ꯍꯣꯏ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯔꯒꯦ ꯅꯣꯏꯒꯤ ꯇꯧꯕꯁꯦ ꯂꯤꯒꯜꯂꯤ ꯌꯥꯕ ꯄꯣꯠꯅꯦꯅ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯍꯥꯏꯕꯅꯦ ꯀꯣꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯦꯇꯦꯟ ꯇꯧꯕꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯇꯣꯉꯥꯟꯕ CSO ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯃꯗꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯈꯤꯕꯅꯤ ꯑꯣꯀꯦ ꯅꯣꯏꯅꯁꯨ ꯎꯔꯝꯒꯅꯤ ꯅꯣꯏꯒꯤ ꯑꯦꯠꯁꯨꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯁꯤꯁꯦ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯌꯦ ꯃꯁꯤꯁꯦ ꯌꯥꯅꯤꯡꯉꯥꯏ ꯇꯧꯒꯅꯤ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯦ ꯕꯟ ꯀꯦꯟꯁꯦꯜ ꯇꯧꯕꯅꯤ ꯗꯦꯠ 3 April 2023ꯒꯤ 6:30 PM ꯗꯣ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯈꯤꯕꯗꯣ ꯅꯣꯏꯁꯨ ꯎꯔꯝꯒꯅꯤ ꯑꯗꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯈꯤꯕꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯑꯣꯏꯅ ꯊꯣꯛꯇꯦ ꯃꯁꯤꯗꯤ all of the promises become follows ꯀꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯃꯤꯁꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯟꯅ ꯄꯤꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯤꯕꯝ ꯊꯣꯛꯇ ꯄꯤꯌꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯗꯤꯃꯥꯟ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯤꯕꯝ ꯊꯣꯛꯇ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯃꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯇꯧꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯤꯡꯁꯨ ꯍꯥꯏꯅꯤꯡꯗꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯍꯥꯏꯅꯤꯡꯗꯦ ꯇꯣꯉꯥꯟꯕ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯑꯦꯛꯁꯟꯗ ꯀꯣꯜ ꯇꯧꯋꯦ ꯗꯤꯁꯀꯁ ꯇꯧꯁꯦ ꯑꯗꯨ ꯇꯧꯁꯦ ꯊ꯭ꯔꯦꯇꯟ ꯇꯧꯕꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯀꯤꯗꯦ ꯑꯗꯨꯒ ꯃꯣꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯖꯦꯅꯨꯏꯟ ꯔꯤꯖꯟ ꯑꯃ ꯂꯩꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯀꯥꯡꯕꯨꯅꯁꯨ ꯍꯦꯟꯅ ꯈꯪꯕꯗꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯃꯣꯏꯒꯤ
ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯊꯥꯖꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯔꯤꯝꯁꯀꯤ ꯁꯥꯏꯠꯇꯒꯤ ꯗꯤꯐꯔꯦꯟꯠ ꯀꯣꯔꯅꯔꯁꯇꯒꯤ ꯕꯟ ꯍꯟꯗꯣꯛꯄꯤꯅꯕ ꯉꯔꯥꯡ ꯐꯥꯎꯕꯗ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯠꯁꯨꯝꯅ ꯕꯟ ꯍꯟꯗꯣꯛꯇꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯠꯁꯨꯝꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯄꯤꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯏ ꯃꯤꯗꯤꯌꯥꯗꯁꯨ ꯂꯩꯕꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯕꯁꯦ ꯃꯣꯁ ꯔꯤꯁꯦꯟꯠ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 3 2023 ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯧꯕ꯭ꯔꯣ ꯃꯗꯨꯗꯣ ꯅꯣꯏꯁꯨ ꯈꯪꯕꯤꯌꯣ ꯃꯗꯨ ꯇꯧꯗꯕꯅꯤꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯆꯤꯡꯃꯤꯒꯤ ꯍꯣꯜꯒꯤ ꯖꯦꯅꯔꯦꯜ ꯏꯟꯇꯔꯦꯁꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯒꯦꯔꯥ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯣ ꯀ꯭ꯂꯤꯌꯔꯤꯇꯤ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯕꯟꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯡꯗꯣꯛꯄꯤꯌꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯀ꯭ꯂꯤꯌꯔꯤꯇꯤꯗ ꯄꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯦꯠꯁꯨꯝ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯕꯤꯍꯥꯐ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯄꯤꯄꯜ ꯋꯤ ꯑꯥꯔ ꯁꯣꯔꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯣꯏꯅ ꯑꯥꯎꯇꯔꯒꯤ ꯑꯦꯝ ꯄꯤ ꯃꯁꯥꯃꯛꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯈꯤꯕ ꯂꯩꯔꯦ ꯏꯚꯟ ꯗꯦꯜꯂꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯤꯅꯤꯁꯇꯔꯁ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯔꯦꯁꯄꯣꯟꯁꯁꯤ ꯀꯃꯥꯏꯅ ꯂꯩ ꯑꯠꯁꯨꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯣꯏꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯄꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯂꯩ ꯑꯗꯨꯗꯤ confidential discussion confidential approach ni moduda masida disclose biyade dugida ngakpigini na hainin Okay hauzik paliba government sida tribal gi minister mayam ama yauri important position mayam ama da moina chau role sing lori adu makoi gi side gi diplomatic approach ma sanction bang ngam da bra na chagana adwai wai da failure ma lei se achungi side ya bi kinom ta hige haziki thoido hindo no wa ma khata dro so haziki formation of government gi haziki noinu se na khangi duni ko okay hazik formation government tu chingmi gi minister MLA gi wa ta ba du detail oina hairui se ko mathang da akup discussion da tawse masi noini hena khangi duni hazik manipur da judiciary ki power exist tawde haziki executive ki power exist tawde sometimes legislature power overtake the legislature and executive power adugi haziki okay relate way madu ina let's stick to the point okay demando no isu yen uiduni masi je akoi extra demand ate akoi divam thokpa 34% madu do keno tawiro haibiki what is your final appeal to the government of Manipur maduni final appeal amdang haibi achungi side ki final appeal to the government of Manipur akoi ki hainingbuti haziki akoi ST ki civil tribe ki chingmi ki range ki 2005 da tawkiba natra 2026 su tawkiba madu ki matung inna 34% akoi divam thokpa do piro akoi thoido hindok na extra pamba nate decrease interest ko thoido hindon extra maitai ki akoi ki ichina na nungsiba maitai ki sit akoi thoido hindok na niba natraga pamraga hangbasu nate akoi ki pibam thokpa 34% pibio haibane aduga ngarang thokiba nangso khangramgani ministry of health na thokiba hoi kitang diplomacy we letter no isu paramgani uramgani madudo clarity do laite madudo kitang akoi achum side gi chu nongai to phongdoge madugi matang su